Hello friends, Manipuri Homemaker channel na mayambu taramna okjari. Nasidi yamna laina, yamna su hauna, yamna su thuna gajar gi halwa hokjarake. Angang gi tifinda habata su yamna harauba, hakjang su phaba, healthy oiba, mahau laiba adumba gajar gi khuhaune. To ngasigi video sida yamna laina machal kya changdabida haubo bigani mayamna do karigumba aigi video se pambiragadi makhagi like ki button do nambiramo aduga subscribe tawbidriba singna subscribe tawsanbiramo do hoje hokjarage halwa hobase ado phajana chamthoaga gajar se kiji makhai muki changne phajana chamthoe mathakka je phajana khetoe aduga singsit amada phajana satlauna sithoage gajar se akoige thotho laubani na sitpadasu yamna nungaye sat sat chatle sumaina loina gajar singhe sitoage aduga dry fruits khara musu kakthoaga thamge aduga arei ba dum hapningba dry na sing hapiyo hujik loire carrot se loina sitoe momo lao yam phajare aduga spoon na chauba ahum muki changne chini se dry fruits khara kakthoaga thamme sangna elaichi kit ahum dang sugaira thamme gi spoon achauba amaga gas se on tawraga khoige pan se sahalage chi saraba matungda gi se aina spoon achauba ama hape si se mel tawthoalage mahi se haipetang langthorakpada gajar se hapchange aduna khoige mahi se langthorabunina gas se medium flame da thammaga khoige ngasagi singchita sitlaba gajar singdo atu hapchalage loina do satlauno otpiyo natragadi kasangi doine Hajikhtang kasangi baga yauragadi akhoi yamna thumba yamna suhauba gajar gi halwa se kharap laktoini ko aduna asoiba gajar gi kaino se loina hapchalage aduga high flame da thammaga ngaktang minute ani ahumdang otlaga ngaktang ngaurage akhoi kiji makhai amagi changche hore loirakpada tangkhai muktang ngai haudoine aduna sumaina sulep leptana adum otlaga ngaurase hojik ayamba munjalae aduna chini gumba dry na singje hapchanaba tawrage mai se low flame da laitarage chini hapchalamdai sida de chini se akhoi yamna thumba pambiragadi yamna adum hapiyo aidi khajiktang thumange na spoon ani muki changtang hape aduna si phajana mix tawrage chini hapaloiraga dry fruit singje hapiyo akhoi sigi chini jisu phajana kaino tawre mel tawthok tawre akhoi mahi phajana langthoe aduna ngasai gaju ga badam ga sangna soibado atu hapchale aduga badam gaju hapachina akhoi mahau su yamna leiba yengbada su phajaba dosi akhoi gas ki flame je medium flame da laikhalaga minute ani mukta ngauraga loire elaichi ngasai sugai gi bodo tu mo hapchale phajana mix tawre duna minute ani mu phajale loire duna gas se mu off tawrage gas off tawraba matungda akhoi maningdo kasandanaba ngaktang otpiyo haipetang otlaga plate ta haptoklage akhoi gajar gi halwa se masaksi yam phajare amukka henna phajanaba aina akhoi dry fruits khara kaaga thambaneba adudo mu garnish tawsalage akhoi masak phajabase yengbada phajabase haudosu yam malidana aduna gaju badam pista kitang chaisale ado mayam aigi video se kitang nungaiba natraga kanaba phawbiragadi subscribe tawbidriba singna subscribe tawsanbiramo mathangi video da anauba kanaba nungaiba video pudona lakjage aigi nungsiraba viewers sing subscribe tawdana jappikinuko subscribe tawsanbiramo mathangi video da amuk unase ngasigidi loisalage bye bye